Sajing Mamang Laikai Executive Engineer Puyam Rajendrogi Yumda Ngahaki Mamangda Bom Ama Pokhaikre Aso Apandi Yahodre Kukising na moigi government service Twba Kukising Meitei Taba area singda Thabak Twba Changunu haina Kukizo Council na Phongdorokli Chief Minister Khemchangna karigumba asan miran naiba thabak tawduna pamdaba thodok thokrabadi madugi daita Khemchang masana lawgadabani haina Khundrak Pham SC MLA T Has Lokesona phongdokre Thonga lamadi lambida phata haudi hundokpagi hainabi leiriba si thadokpiyu taru taranba lamdam ama oinaba mipum khudimakna thodang lawminasi haina Langthabangi MLA Karam Siamna miyamda apin tawkhre Sinana mi tara rom sanba kilometer 1,500 hena sana paiba ngamba flying car mai pakna test tawkhre sana masugi samhaubi nupi pura ura hairupada ani nambanina thaurang tawro haiki handak lakadawriba high SNC examination da mahiroi sing gari lejadaba khudong thiba leiba sing anakpa arambai tengon unita exam thinaba sem sari angambadi honagani haina arambai tengon gilusing puren oiriba korongan ba khumana phongdorokli Russia gi University hostel da Indian mari thangna thinbadagi sokle UK Elena MLA ngursanglur sanateda aiba seron piduna sengdorokna ba khangan khre litan gi irang control tawnaba security forces na tear gas kapkhre tadubi assembly constitution gi by election pangthokna ba thabak paikhat ba hore Chief Minister na pautak pi khiba agriculture loisangdadi posting pirakpa officer kharagi join tawpham lairamdre lamsangi thong mapung phana semjin sajinba loidri fauba ngasidagi heavy vehicle sing chatpa thinglagani nakalama romdana amuk litanda hauji curfew thamjinkhre MLA Bungjagil Bante Imphanda laktuna air ambulance ta Delhi chatkhre Chief Minister Y Khemchana Bungjagil Bante Birti Kendrajit International Airport tawnakre Sarka Phung Khungi Tangkhul community gi miyoyama Kukising na phurame haibagi wahodagi litanda irang hokre Thaudok adu ngarang February gi tang 8 ta thokibani hairi